Free movement gi mayokta Kuki singna Kangpokpi district ta lambi thatpadagi security forces ka muknaba muknabada khongjang loyama laikhidaba amadi kaya amana sokhibagi mayokta Kuki taba mafam singda kaukhiba matam kaktaba total shutdown chathari national highway sing su thingduna chathok chasin yahandri khongjang asigi manungchana national highway 37 Imphal Jiribam lambi ge Scotland area da Kuki nupi nupa sing ayuk angan badage thoglak lambi thingli masina maram oiraga Jiribam tamna chatkigadaba pochai puba truck sing kaithel manbi da panduna leire aduga Jiribam dagi ngarang Imphal tamna thoglakpa pot thanna yauraba truck kaya su none da pallaga leire National Highway 2 Imphal Dimapur lambi gi Kangpokpi district so total shutdown sogatpa singna lambi thingduna chathok chasin yahandri highway animak asida lanai miyo amadi passenger gari fauba chathok chasin yahandaba asina maram oiraga miyam da khoirang khoisaunaba pokhalle haire miyam gi pukchak lambi thingbagi khongjang chathariba singbo security force sing atak thokpagi paw hojik fawbagi oinadi laitre masina maram oiraga state asta chalairiba president rule ase Kuki singna thawoidana tawningba Taurabra haibagi wahang lakle ningsingba yabadi tha asigi Nepal da Kangpokpida Kuki singna free movement gi mayok da khongjang changsinbada security force ka kanba mawong da muknarakpadagi irang laksin na bahotnabada miyoyama sikhi kayamana asok apan nangkibane